RIMS da khoi RIMS ki hairoi singna khoi laiba RIMS ki din namadi sub din namadi khoi director na fazda baw hai wata sine amadi din namadi sub din na khoi mental harassment nga gatna mental harassment pi habigi wa da khoi khongjang jangsin ki habitare madugi khongjang du mari lenena ngarang se manipur ki governor Ajay Kumar Valaga mahaki rasbanda mahairoi singa unaki ba madamda khoi wakat mi fam se handok pagi matang so khoi hai ki duga lairiba khudong cha da mai unariba sing se atu madamda khoi yengsin gani mari len ba authorities sing na so yengsala kan da khoi sadra sing ki pen riba sing do khoi mapung fana khoi pen da ba tare ni adugum phongdok ki ba ha tare da makata na Hojik beds amuba thela kanda silent on protest e chathakini aba wa form khosun da me ngahak lai chena khogi institute adu asigumba khogi institute sing da betare khogi khongjang changsin basina amrom da satra singi busida de duki mate ayet pa madi oidoni ma ki education ki line da tama iba line ju dang hang lai chena khongjang changsin base khogi kai ba madi work to ni oza aduna laiba mari lenba authorities sing juna khogi mahairoi sing sigyo asugumba institute sing jida de khogi mari lenba infrastructure bu oiro any award pa sing se khoi lehen dana bahona base to kimiti tangai fada bra hana khanje oza kamai thamininge hoi sant yamna concern noiba kanoni issue ni ko particularly RIMS sabatari ko it's not only for the state of Manipur ko it's for the region northeast region the region institute of medical sciences ai ni ko and then national level da labor even foreign gi American students po la tammiba institute amani and then medical line have say among the educational line ko academic kano da di masi yamna hena akoi da maru ba haiba tare mi ba ki civilization di maram di mi ki health ki and in all aspects the maybe maintain of physical ko masi bu yamna Azana puthaga dauriba posak amagi practitioner haiba tare madugi line sangjalakpani akoina yamna luna su logjaba aduga yamna skill leba yamna tip top ta leba mi khatangna masi tamaga ko yamna kan masakna haiba service mayam mi yamna pigini haibagi wakhanda asa tawba institute amani toina masi de wathok thok pose akoi pamde ko aduga hoi phajadaba wahi ngangba sakpa ko sigite makta asukpin ahingli aga kan koi mi phamga phamak pa ise masi siu adu maram lai ram loi haninga leite maram di ko ek soi bida kenong ngangi ba ko ki ba ma tawgi bida soi ko sorry ai ga su yanari ko adu hek ngangi ba sing adu kara adum ka hena ngang ki ba oi ba sala masi yam thon inquiry committee hoi governor su adum ai to na yengsil li ko seli yengsin gani ga na adum assurance pi ki mali ko adu masi makha ta na thok ta na ba khoi ki hotna ga dom ni ko and then san issues ye ani mali nga se in harap kan ta ba su ko amana hari ba medical diet ko sin to ka dong ni adu to ni ga to da pen da ba mayama to we mathak ta foreign ka khoi medical graduate sing gi stipend pi thok ta ba gi su ma chet am harap u gi ko sigum baga se akoi gi National Medical Commission naga ai chum Jharkhand gi case daga chum khara thena gi bade ko around mapan gi lak foreigner sing se hai ba ts hai ba tare india da akoi foreign national foreign medical graduate ko kano ki eligibility test or admission test am khak tawra kana madu pass tawdra ga di india ra tambu ya da bagi ama ai layen khali ko madu pass taw mayam tun la e tamme ko tamaga di once madu tamama tam sang yama gi khars expenditure mayam gi par kan da ID adum ke kano si tha dal palasing kumanga gu supreme court na pi ge dongni ga na koi directives kumba laigriber na khali ko margoina koi 2023 gi kui dina July gi tang 10 ga ni thui da su koi national commission ko national medical commission na koi gi thoki brana ai khalli then the Manipur gi issue da whether bagi masi mafam gi oriba center di makaje poli Manipur da foreign graduate median graduate sing koi gi 27000 kuma pi ni ga library exact subject to correction ko asigum masi thum pithok traga di magi mari lena ba awa mayam da mari sing lai ni na adun aspect khuding makta adum mari loi leinam do mali mai roi gi khungjing sing lakwa ha base ko but akoi di masi di amna seng ba khwai da gi sengba laisang ai batare amai institute amani longningi malam ni mi gi wakal loksing pung everything
kano si akhoi intake ko yamna na di ekta bating jang kajing daba khunai ma sem da hotna bada madu gi kano di contribution pir ka do institute amani ko adu gi matakta masidi ai negotiate to holding di in terms of infrastructure da oiro adagi magi facility medical ko international level da kadai yong na kre that even aims ki india gi ne ko lai badu gi sang du da kasibok ta haning de ko aduna sigumba gi mayam se yeng kanda kanoni sigumba issue se toina thuinge satra singda wakhan pungning handaba ko official nata staff singda sigumba hek thogadi madu gi yamna rightful result haiba tari ko koi phangoi dori bani ultimately koi khunai da masigi impact safu nuai ta basi laktoini amaram aduna concern authority governor na rang kanti yenghen gi ba ko adi kha yalo portal hantoki base masi manipur da di sman he yana ra thamjangar ga amusu ma issues address to with the Mohoro Pangai, but don't have to boogie, a history in the Lamasi on the Boko. Haribang, my wishing a Yanaki Potu, Tabakta, Atomatam number one Topako, competent authority, and a same than Kotana Toraga, a machinist and I am not Tuna, Masiki Suse, resolved to Honingi, I got see lady by existing situation ko, Magi Kanugi lady by administrative inconveniences, Mayama, Toy Mayam Singui, the resolution Tobako, and then even foreign gig, American graduates in the Pungum Toko stipends in per month, the Peter Pagi can issue Mayama, but for even Yam Singer say, that's a bit address without friend and without delay. I sit